HOUKHIBA TANG THAMBAL SANGLEN DA PANGTHOKPA THOURAM AMADA Chief Minister na THOUBAL WANGJING AMADI HEIROK PALLAGA NGANGKHIBA WAPHAM ADU MANIPUR MIYAM GI OINA LAIBAK THIBANI WAPHAM ADU Chief Minister na Athuba Matam Da Withdrew Tougdbni HAINA HEIROK APUNBA Club AMADI HEIROK APUNBA MEIRA PAIBI na WAREP LOUKHRE WAREP asi ngarang HEIROK Part 2 Umang Laikol gi Mipung Sangda Pangthokpa HEIROK MIYAM gi oiba mifam amana LOUKHRIBANI Mifam aduda saruk yakiba HEIROK ki tongan ba mafam singdagi lakpa miyamna Chief Minister gi wafam adu yaningdaba fongdoknakhi Mifam aduna tongan ba warep ahum su lawki warep sing adudi Chief Minister amana LAIBAK kaiba yaba mawongda THOUBAL WANGJING amadi HEIROK HAINA miyamda lana uhannaba fongdokhiba wafam adu HEIROK ki miyamna yaba ngamloi Maram aduna Athuba Matamda Chief Minister na mahaki wafam adu withdraw tawgadabani Tha taruk helaba Manipur gi lan asi center amasung state government na Athubada Loshinaba Honagadabani Loinana hojik tongan ba relief camp singda changjafam loriba miyam Athubada masa masagi maramdamda mahusagum khunda leitanaba thaurang paikhatadabani haina warip sing asi yauki